ngasi 2026 January that 1 sida Imphal da mamang chahi dagi Christmas tagi aina seasons mayam singse festival mayam singse aina sida celebrate toduna lai morning bell gi media mayam lakpituna engonda kaipa paujal pibin nabak damakta aina ahanbada the morning bell bu thagat chaba phungdok chari ngasi gi Manipur da hana mahiron dagi taminarakpa Manipur gi Meitei Pangal or hills people how mayam singse hana lagi dum taminara galai hajik su tungna su dum tamina higani adumain toduna ngasi gi 2026 se kara bahap tana da bagi maram oiduna thokhi ba hatna ba khotna ba chaina ba hatred hostility mayam singse thado aga handaki lakpa chahi sina Manipur gi aseng ba mi mayam singji apunba yelomi mayam singse punba Manipur gi unity gi damakta handaki chahi se isona bor piba oijesanu haina aina Manipur praja mayam da message pijare.